sympathy phangnaba arambai tengolna khulai khara surrender tawsinabani haina Kuki jo lupsingna phongdorakre Manipur gi governor ga unaru raba matung arambai tengolna khulai khara surrender tawkhiba adu sympathy phangnabani haina Kuki jo organization singna maral sirakre Kuki jo organization sing maru ina indigenous tribal leaders forum ITLF amasung committee on tribal unity kotuna arambai tengolna nongmai sahum rom surrender tawkhiba adu public image phangnaba amadi lenga ki sympathy phangnaba tawsinaba thorang amani haina maral sirakre ITLF amasung kotu anina punna thadrok serolam na hai Imphal Valley da nongmai lising taruk rom lut tawkhibagi manungda arambai tengolna subna ki nongmai chani ga nipu taruk surrender tawkhiba se apunba lut tawkhiba nongmai masingi zada mangarom dani maramasina makoina surrender tawriba du sympathy amade legitimacy phangnaba thorang amane Manipur gi governor unaru raba matung surrender torokpa asina makoigi asengba motivation adu mayek sengna takli hairi Kuki jo community gi mioi chani kunthra hena hat khiba du gi teksak arambai tengolna pugadabani haina maral sibagloinana Kuki jo gi oiba separate administration ama laihangadabani haina su demand tawre governor Ajay Kumar Bala na khulai surrender tawnaba numitare ni matam thakiba du gi aroiba numita arambai tengolna ahanba Manipur Rifles Battalion da nongmai chani ga nipu taruk surrender tawkibane governor Ajay Kumar Bala na thasi kunda serolama thoktuna numitare ni gi manungda lut tawkiba nongmai sing surrender tawraknaba matam thakibane hariba matam asigi manungda surrender tawraktraba duga security force na operation chathaba matamda thengnaba yaurabadi makhoi mathakta logi oiba akanba thabak lokatkani haina phongdokhibane ngasi Amit Shah na Manipur gi security gi phibam yengsingadawri Manipur gi hojik oriba security gi phibam Union Home Minister Amit Shah na yengsilagani haire Manipur gi hojik oriba security gi phibam masigi matangda Union Home Minister Amit Shah na mari leinaba officials singaloinana review meeting pangthokani hairiba mifam aduda Manipur gi governor Ajay Kumar Bala Manipur lenga ki makok thongbo officials sing amade paramilitary force sing saruk yagani haire asigumba makal gi mifam pangthokadawriba si Manipur da president rule lakraba matungda ahanbo ina pangthokadabane amarom da mifam asi yaurunaba ngarang Manipur gi governor Ajay Kumar Bala Delhi gi damak Imphal thadokre haire panba yabade army sing dagi lut tawkiba khulai amadi logi wangmada pairiba khulai sing surrender tawbage aroiba matam naha loikraba matung ngarang governor na makata na March taruki nungtil pung mari phawba khulai sing surrender tawranaba matam amuk hana sangdokhibane Kuki sing na ngasi Delhi da khongjang sangsin gadawri Kuki jo women forum Delhi amasung NCR na sinduna ngasi Kuki jo community gi separate administration demand tawduna Delhi gi jantar mantar da khongjang sangsin gani hairi Kuki jo women forum NNR sina thadorpa serolamada minority Kuki jo tribal singi oina Indian constitution ki makada legislature yawbo union territory ama athuba matamda semgadabani haina center to demand tawbaga loinana arambai tengol gi illegal charter of demand da Manipur gi governor na ayaba pikhiba yaningde state army amadi police station dagi lut tawkiba automatic weapon dising taruk henbana Kuki jo singi mathakta chathakiba eteka mari lenana case sing CBI amasung NIA na lokatpu ngamdaba yaningde David Thekpu hatpada chenaba kumbi MLA gi PRO Mairembam Romesh amasung Sanasam Premchandra CBI NIA na phagadabani haiba demand tawduna khongjang asi sangsingadabani haire Kuki gi bunker lokthoktrabadi governor ta thamleba thajaba manglakpa yai haina location na phongdokre Imphal East district ki manungchan leba kongba maru laifhamlen da nongmai kap tharakpagi thawongbo Khundrakpom assembly constituency gi MLA thoksom location na yaningdaba phongdokhibaga loinana laifhamlen asigi naknana leiriba Mark Hill Range haina khangnariba chingsang pareng asigi mathakta sariba Kuki khulai paiba singi bunker athuba matamda lokthoo natrabadi governor da miyamna thamleba thajaba manglakpa yai haina MLA asina thamlakle ngara ayok thokiba nongmai kap tharakpagi thawong adugi matangda MLA asina thadropo video release amada mahangna hai inat lining yokhatnaba honaduna lakiba arambai tengol yaungna khunja kiyana baramdam kanjanaba pairamba khusu khulai sing India lengakta thajaba thamduna sinakraba matungda asigumba thawong chatharakpa sida kanomi yengchang phamthoe karigumba ahenba miyeng changduna chingthakta bunker sajindra nongmai kap tharakpada chenari basenga action lawdrabadi khoi saunaraba miyang khongjang changsilakpada madugi teksak pumba mari leinaba singna pugadabani haina su makha tarakle NIS ta lam khopsilamba sing takthokre mari leinaba authority na numit nini drive chathaduna National Highway 137 Tamenglong khongsang lambi paringi naget ta lam khopsinduna sajilamba sing takhaiyu press na phangwa pauda SDO Tamenglong NSIDCL PMU Tamenglong Police PWD PACD gi staff sing yaungna numit nini chathakiba drive aduda National Highway paring asigi naget ta lambi gi saru khopsinduna sajilamba yungkai ni phurom excavator sizinaduna tugaikre National Highway Land and Traffic Act 2002 gi matungina National Highway gi saru khopsinduna ain kaina sajinba khopsinba tawba yade masina lambi gi chatok sinda yamna chauna akaiba piri mara masina miyamna National Highway gi lam loksinduna ain kaina makhala
ꯅꯥꯀꯜ ꯑꯃꯗꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯀꯣꯡꯕ ꯃꯔꯨꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯒꯤ ꯆꯤꯡꯗ ꯁꯥꯔꯤꯕ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡ ꯂꯧꯊꯣꯛꯂꯒ ꯃꯩꯇꯩꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯒ ꯍꯜꯍꯜꯂꯤꯕ ꯑꯁꯨꯝꯅ ꯍꯜꯍꯟꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯂꯕꯗꯤ ꯒꯕꯔꯅꯔ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯑꯃꯁꯨꯡ ꯒꯕꯔꯅꯔ ꯑꯄꯨꯟꯕꯒꯤ ꯒꯕꯔꯅꯔꯅꯤ ꯍꯥꯏꯕꯗꯨꯁꯨ ꯎꯠꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯡꯕ ꯃꯔꯨ ꯁꯦꯝꯒꯠꯂꯨꯞꯀꯤ ꯀꯩꯔꯨꯡꯕ ꯀꯥꯡꯉꯨꯖꯝ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯤꯌꯥꯔ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯁꯤꯡ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯪꯀꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯀꯨꯀꯤꯒꯤꯅ ꯀꯣꯡꯕ ꯃꯔꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯀꯨꯀꯤ ꯕꯪꯀꯔꯁꯤꯡ ꯂꯩꯔꯝꯂꯤ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯀ ꯄꯨꯟꯅ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯅꯤ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡꯗꯒꯤ ꯀꯣꯡꯕ ꯃꯔꯨꯒꯤ ꯍꯦꯛ ꯀꯣꯛꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯤꯕ ꯑꯁꯤ ꯒꯕꯔꯅꯔꯅ ꯌꯦꯡꯁꯤꯟꯕ ꯋꯥꯠꯄꯒꯤꯔ ꯃꯍꯥꯛꯀꯤ ꯁꯤꯟꯁꯤꯌरिꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯈꯛꯇꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯎꯠꯀꯦ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯑꯔꯩꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯊꯨꯒꯥꯏꯔꯒ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯍꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ ꯃꯩꯇꯩꯅ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯕꯒꯨꯝꯅ ꯀꯨꯀꯤꯗꯒꯤꯁꯨ ꯈꯨꯠꯂꯥꯏ ꯂꯧꯈꯠꯂꯒ ꯍꯜꯍꯟꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯗꯨ ꯎꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ATꯅ ꯈꯨꯠꯂꯥꯏ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕꯅꯤꯅ ꯇꯥꯏꯔꯦꯟ ꯄꯣꯛꯄꯤꯗꯒꯤ ꯀꯪꯂꯥꯇꯣꯝꯕꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡ ꯇꯥꯈꯥꯏꯌꯨ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯒꯕꯔꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯇ ꯄꯤꯈ꯭ꯔꯕꯅꯤना ꯈꯨꯜ ꯉꯥꯛꯄꯤꯅꯕ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯕꯨꯠ ꯁꯥꯟꯅꯔꯛꯂꯤꯕ ꯇꯥꯏꯔꯦꯟ ꯄꯣꯛꯄꯤꯗꯒꯤ ꯍꯧꯔꯒ ꯀꯥꯎꯇ꯭ꯔꯨꯛ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯀꯗꯥꯡꯕꯟ ꯀꯪꯂꯥꯇꯣꯝꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯐꯥꯎꯕꯒꯤ ꯁꯔꯨꯛꯁꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯕꯪꯀꯔꯁꯤꯡ ꯒꯕꯔꯅꯔꯅ ꯇꯛꯈꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯨꯠꯂꯥꯏ ꯍꯦꯛ ꯈꯨꯠꯁꯤꯟꯅꯈꯤꯕꯒ ꯉꯔꯥꯡ ꯀꯥꯎꯇ꯭ꯔꯨꯛ ꯆꯤꯔꯥꯡ ꯀꯗꯥꯡꯕꯅꯆꯤꯡꯕ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯀꯨꯀꯤꯁꯤꯡꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛ ꯂꯩꯔꯦ ꯑꯐꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯁꯥ ꯀꯥꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗ꯭ꯔꯤ ꯂꯨꯆꯤꯡꯕ ꯈꯟꯅꯕ ꯃꯈꯣꯏ ꯃꯁꯦꯜ ꯃꯤꯇꯤꯡ ꯇꯧꯕꯁꯨ ꯁꯦꯟꯇꯔꯅ ꯌꯥꯗ꯭ꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯤꯌꯥꯔ ꯑꯁꯤ ꯃꯈꯥ ꯁꯥꯡꯊꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯑꯆꯨꯝꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯊꯥꯖꯕ ꯊꯝꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯩꯉꯥꯛꯇ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯈꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯒꯕꯔꯅꯔꯅ ꯄꯨꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯄꯥꯏꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯑꯥꯏꯟ ꯀꯥꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯃꯗꯤ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯆꯤꯡꯊꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯁꯥꯖꯤꯜꯂꯤꯕ ꯕꯪꯀꯔꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯊꯥ 12 ꯍꯦꯟꯅ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯂꯛꯇ꯭ꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯒꯕꯔꯅꯔꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ ꯃꯊꯪꯗ ꯏꯗꯨ ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯔꯦꯂꯤ ꯑꯃ ꯉꯁꯤ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯆꯠꯅꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSOꯅ ꯁꯤꯜꯂꯤꯕ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯑꯣꯏꯔꯔꯣই ꯔꯦꯂꯤ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕ ꯗꯦꯜꯂꯤꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡ ꯐꯥꯏꯟ ꯆꯥꯎꯅ ꯂꯧꯒꯅꯤ ꯀꯤꯍꯜꯂꯒꯁꯨ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕ ꯀꯨꯀꯤ ꯑꯌꯥꯝꯕꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯈꯨꯗꯝ ꯍꯥꯏꯕꯕꯨ KSOꯅ ꯁꯄꯣꯔꯠ ꯆꯥꯎꯅ ꯇꯧꯕ ꯁꯥꯏꯂꯦꯟ ꯍꯥꯎꯀꯤꯞ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯅꯨꯑꯦꯜ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜꯗ ꯏꯟꯚꯥꯏꯇꯤ ꯃꯃꯤꯡꯗꯒꯤ ꯂꯥꯁ ꯑꯋꯥꯔꯗ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯅꯤ ꯇ꯭ꯔꯥꯏꯕ ꯑꯃꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯏꯕ ꯑꯃꯒꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯅꯞꯁꯤꯟꯕ ꯄꯥꯝꯗꯕꯅ ꯍꯦꯜꯂꯛꯂꯦ ꯕꯥꯏꯐꯩ ꯀꯨꯀꯤ ꯁꯤꯝꯇꯦ ꯄꯥꯏꯇꯦ ꯖꯧ ꯃꯥꯔ ꯃꯥꯇꯦ ꯊꯥꯗꯧ ꯒꯥꯡꯇꯦ ꯊꯥꯡꯒꯥꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤ ꯃꯥꯟꯅꯕ ꯇ꯭ꯔꯥꯏꯕ ꯉꯥꯛꯇꯅꯤ ꯕꯥꯏꯐꯩ ꯀꯨꯀꯤ ꯁꯤꯝꯇꯦ ꯀꯨꯀꯤ ꯄꯥꯏꯇꯦ ꯀꯨꯀꯤ ꯊꯥꯗꯧ ꯀꯨꯀꯤ ꯑꯣꯔ ꯖꯧ ꯀꯨꯀꯤ ꯍꯥꯏꯕ ꯇ꯭ꯔꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ KZCꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯔꯦꯂꯤ ꯑꯃ ꯁꯤꯟꯒꯅꯤ ꯇꯧꯔꯝꯕ ꯑꯗꯨ ꯈꯨꯗꯛꯇ ꯁꯦꯟꯇꯔꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯔꯦꯂꯤ ꯆꯠꯄ ꯇꯣꯛꯈꯤꯕꯅꯤ ꯔꯦꯂꯤ ꯆꯠꯀꯅꯤ ꯇꯧꯔꯝꯂꯒ ꯇꯣꯛꯈꯤꯕꯒꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ KZCꯕꯨ ꯁꯦꯟꯇꯔꯗꯒꯤ ꯄꯩꯁꯥ ꯆꯥꯏ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3.2 KZCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦꯀꯥꯎꯟꯗ ꯁꯦꯟꯇꯔꯗꯒꯤ ꯄꯩꯁꯥ ꯊꯥꯔꯝꯕꯒꯤ ꯔꯦꯀꯣꯔꯗ ꯄꯨꯊꯣꯛꯅꯔꯛꯈꯤꯕꯅꯤ KZCꯅ ꯔꯦꯂꯤ ꯁꯤꯟꯗ꯭ꯔꯕꯁꯨ KSOꯅ ꯗꯦꯜꯂꯤꯗ ꯔꯦꯂꯤ ꯁꯤꯟꯒꯅꯤ ꯍꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕꯅꯤ ꯄꯤꯄꯜ ꯚꯣꯀꯦꯜ ꯑꯕꯥꯎꯠ ꯀꯨꯀꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯇꯨ ꯕꯤ ꯔꯤꯃꯨꯚ ꯐ꯭ꯔꯣꯝ ꯇ꯭ꯔꯥꯏꯕꯁ ꯍꯥꯏꯅ ꯏꯗꯨ ꯅꯤꯡꯊꯧꯅ ꯊꯝꯂꯛꯂꯦ ꯃꯊꯪꯗ ꯏꯗꯨ ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯃꯒꯁꯨ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯀꯣꯇꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ITLF ꯀꯗꯥꯏ
ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯂꯥꯎꯕ ꯀꯨꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯔꯛꯂꯦ ꯂꯤꯗꯔꯁꯤꯡ ꯂꯣꯏꯅ ꯂꯣꯠꯈ꯭ꯔꯕꯅꯤꯅ ꯀꯨꯀꯤ ꯏꯟꯄꯤ ꯀꯣꯇꯨ ITLF ꯂꯤꯗꯔ ꯂꯣꯏꯅꯃꯛ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯁꯔꯀꯥꯔꯅ ꯒꯝꯒꯤꯐꯥꯏ ꯑꯃꯗꯤ ꯃꯣꯠꯕꯨꯡꯒꯤ ꯑꯦꯔꯤꯌꯥꯒꯤ ꯆꯦꯛ ꯄꯣꯁꯠ ꯕꯪꯀꯔ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯄꯗ ꯊꯤꯡꯂꯨꯕ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ 5 ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯀꯨꯀꯤ ꯂꯤꯗꯔ ꯃꯈꯩꯗꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯃꯤ ꯇꯥꯗꯅꯕ ꯇꯨꯃꯤꯟꯅ ꯍꯣꯟꯈ꯭ꯔꯦ ꯀꯨꯀꯤ ꯄꯕ꯭ꯂꯤꯛ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯚꯣꯂꯨꯟꯇꯤꯌꯔ 5 ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯧꯊꯣꯛꯄꯗꯤ ꯉꯝꯍꯧꯔꯦ ꯀꯣꯇꯨ ITLF ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯪꯂꯛꯂꯤ ꯀꯥꯡꯄꯣꯛꯄꯤꯗ ꯇꯥꯔꯤꯕ ꯀꯨꯀꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯕꯤꯔꯦꯟ ꯁꯔꯀꯥꯔ ꯃꯇꯝꯗ ꯂꯥꯟ ꯇꯧꯕꯗ ꯀꯨꯀꯤ ꯄꯕ꯭ꯂꯤꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯄꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯀꯨꯀꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯂꯩꯈ꯭ꯔꯦ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔ 5 ꯐꯥꯕ ꯉꯝꯂꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯑꯣꯟꯅꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯑꯃꯗꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯗ꯭ꯔꯦ ꯁꯥꯎꯔꯕ ꯀꯨꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯨꯀꯤ ꯂꯤꯗꯔꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤꯕ ꯄꯩꯁꯥ ꯐꯪꯒꯗꯕ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯀꯅꯥꯃꯠꯇ ꯇꯥꯛꯂꯝꯗꯅ ꯈꯪꯍꯜꯂꯝꯗꯅ ꯂꯤꯗꯔꯅꯤ ꯍꯥꯏꯗꯅ ꯂꯩꯔꯝꯒꯅꯤ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯂꯒꯅ ꯂꯣꯟꯅ ꯆꯦꯟꯈꯤꯒꯅꯤ ꯂꯤꯗꯔꯁꯤꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯂꯣꯠꯂꯤ ꯑꯃꯗꯤ ꯂꯩꯄꯥꯛꯀꯤꯗꯃꯛ ꯁꯤꯕ ꯄꯥꯝꯗꯦ ꯁꯤꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯤꯗꯔ ꯌꯥꯎꯗꯅ ꯄ꯭ꯔꯖꯥꯅ ꯂꯝ ꯀꯟꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯄꯕ꯭ꯂꯤꯛꯅ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯨꯅ ꯍꯣꯠꯅꯔꯤ ꯀꯨꯀꯤ ꯄꯕ꯭ꯂꯤꯛꯁꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯪꯗ꯭ꯔꯤ ꯑꯃꯅ ꯂꯤꯗꯔ ꯑꯣꯏꯔꯝꯕꯁꯤꯡꯅ ꯄꯕ꯭ꯂꯤꯛ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯃꯁꯥ ꯁꯣꯛꯂꯛꯇꯅꯕ ꯏꯪꯅꯅꯕ ꯑꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄꯥꯋꯔ ꯈꯪꯗꯕꯒꯤꯅꯤ ꯑꯣꯡꯕ ꯃꯔꯨ ꯃꯩꯇꯩ ꯂꯥꯏꯐꯝꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ CRPF ꯌꯥꯎꯅ ꯆꯠꯈꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝꯗ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 4ꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯒ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯏꯗꯨ ꯅꯤꯡꯊꯧꯅ ꯊꯝꯂꯛꯂꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯁꯥꯡꯗꯣꯛꯄ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯣꯏꯔ ꯐꯥꯎꯕ ꯅꯧꯅ ꯃꯇꯝ ꯁꯥꯡꯗꯣꯛꯇꯨꯅ ꯊꯕꯛ ꯇꯧꯍꯜꯂꯤꯕ ꯑꯁꯤ ꯇꯣꯛꯅꯕ ꯑꯃꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁꯃꯦꯟ ꯐꯦꯗꯔꯦꯁꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯐꯦꯗꯔꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯊꯤꯅ ꯌꯥꯎꯕ ꯆꯦꯔꯣꯜ ꯑꯃ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯕꯛ ꯇꯧꯅꯅꯕ ꯅꯧꯅ ꯑꯃꯨꯛ ꯃꯇꯝ ꯁꯥꯡꯗꯣꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯔꯛꯄ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯎꯅ ꯅꯤꯡꯍꯟꯅꯕ ꯑꯃꯗꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯈꯜꯒꯤ ꯆꯦꯔꯣꯜꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯅꯔ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯀꯃꯤꯁꯅꯔꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯦꯗꯁꯤꯡꯗ ꯄꯤꯁꯤꯟꯈꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯔꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯀꯨꯞꯅ ꯈꯟꯅꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯇꯝ ꯄꯤꯕꯤꯅꯕ ꯋꯥꯐꯝꯁꯨ ꯐꯦꯗꯔꯦꯁꯟ ꯑꯁꯤꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯊꯝꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁꯦꯁ ꯐꯦꯗꯔꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯄꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯒꯤ ꯐꯤꯕꯝ ꯈꯪꯁꯣꯛ ꯁꯣꯛꯆꯤꯜꯂꯦ ꯈꯥꯡꯉꯦꯟꯐꯝ ꯌꯧꯔꯦ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯃꯩ ꯃꯦꯒꯥꯋꯥꯠ 10ꯗꯒꯤ ꯍꯦꯟꯅ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯔ ꯀꯟꯈꯠꯂꯛꯂꯕꯁꯨ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯁꯔꯨꯛ ꯂꯣꯏꯗ꯭ꯔꯤꯕꯅ ꯃꯤꯌꯥꯝꯅ ꯃꯩꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯅꯔꯤꯉꯩꯒꯤ ꯆꯩꯔꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯩ ꯃꯨꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯡꯒꯨꯜ ꯂꯤꯔꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ MSPDCLꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯒꯤ ꯐꯤꯕꯝ ꯈꯪꯁꯣꯛ ꯁꯣꯛꯆꯤꯜꯂꯝꯗꯨꯅ ꯈꯥꯡꯉꯦꯟꯐꯝ ꯌꯧꯔꯝꯕ ꯊꯦꯡꯅꯔꯦ ꯐꯤꯕꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤꯡ ꯍꯥꯏꯗꯨꯅ ꯐꯪꯂꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯖꯦꯛꯅ ꯄꯨꯊꯣꯛꯐꯝ ꯊꯣꯛꯄ ꯃꯩ ꯃꯦꯒꯥꯋꯥꯠ 105 ꯄꯨꯊꯣꯛꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯅ ꯃꯦꯒꯥꯋꯥꯠ 33 ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯀꯪ ꯊꯥ ꯃꯇꯝ ꯑꯣꯏꯕꯅ ꯃꯦꯒꯥꯋꯥꯠ 105 ꯄꯨꯊꯣꯛꯂꯝꯕꯒꯤ ꯃꯍꯨꯠꯇ ꯃꯦꯒꯥꯋꯥꯠ 33 ꯄꯨꯊꯣꯛꯂꯤ ꯉꯔꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29 ꯐꯥꯎꯕꯗ MSPDCLꯅ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯐꯪꯕ ꯃꯩꯒꯤ ꯆꯥꯡ ꯁꯨꯞꯅꯇꯪꯒꯤ ꯃꯦꯒꯥꯋꯥꯠ 10 ꯈꯛꯇꯃꯛ ꯑꯣꯏꯔꯝꯂꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯑꯌꯥꯝꯕ ꯏꯀꯪ ꯊꯥ ꯑꯣꯏꯕ ꯃꯔꯝꯅ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯕ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯋꯔ ꯑꯦꯛꯁꯆꯦꯟꯖꯀꯤ ꯀꯩꯊꯦꯜꯗ ꯃꯩꯒꯤ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯂꯦ ꯄꯥꯋꯔ ꯑꯦꯛꯁꯆꯦꯟꯖꯀꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕ ꯃꯩ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯍꯥꯏꯗ꯭ꯔꯣ ꯒ꯭ꯌꯥꯁ ꯕꯦꯖꯦꯊꯔꯃꯦꯜ ꯁꯣꯂꯥꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯁꯤꯡꯗꯒꯤ ꯐꯪꯕꯅꯤ ꯒ꯭ꯌꯥꯁꯀꯤ ꯑꯦꯂꯣꯀꯦꯁꯟ ꯍꯟꯊꯔꯛꯄ ꯃꯔꯝꯅ ꯒ꯭ꯌꯥꯁ ꯕꯦꯖꯦꯠ ꯄꯥꯋꯔ ꯄ꯭ꯂꯥꯟꯁꯤꯡꯁꯨ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯂꯛꯇꯕꯁꯤꯅ ꯄꯥꯋꯔ ꯑꯦꯛꯁꯆꯦꯟꯖ ꯀꯩꯊꯦꯜꯗ ꯃꯩꯒꯤ ꯃꯃꯜ ꯇꯥꯡꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄ꯭ꯔꯤꯄꯦꯗ ꯀꯟꯖꯨꯃꯔꯁꯤꯡꯅ ꯃꯤꯇꯔ ꯆꯪꯍꯟꯗ꯭ꯔꯤꯉꯩꯗ ꯃꯩ
ꯀꯣꯠꯂꯒ ꯊꯥꯟꯕ ꯄꯣꯁꯄꯦꯗ ꯀꯟꯖꯨꯃꯔꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯕꯤꯜ ꯁꯦꯡꯗꯣꯛꯇꯕ ꯃꯔꯝ ꯀꯌꯥ ꯑꯁꯤꯅ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯩ ꯂꯩꯕ ꯉꯝꯗꯕ ꯑꯣꯏꯔꯝꯂꯦ MSPDCLꯗ ꯄꯤꯐꯝ ꯊꯣꯛꯄ ꯇꯦꯛꯁꯁꯤꯡ ꯄꯤꯗꯕ ꯀꯟꯖꯨꯃꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ ꯀꯌꯥꯁꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯦ ꯑꯃꯔꯣꯝꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯍꯣꯇꯦꯜ ꯑꯃꯗꯤ ꯐꯦꯛꯇꯔꯤꯅꯆꯤꯡꯕꯁꯤꯡꯁꯨ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯊꯤꯡꯖꯤꯟꯈꯤꯕ ꯑꯃꯁꯨꯡ ꯆꯂꯥꯏꯗꯕꯅꯆꯤꯡꯕ ꯌꯥꯎꯔꯛꯄꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯩꯒꯤ ꯆꯥꯡ ꯍꯟꯊꯔꯛꯇꯨꯅ ꯁꯦꯜ ꯀꯥꯔꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯈꯤ ꯑꯗꯨꯒ ꯃꯩ ꯁꯤꯖꯤꯟꯅꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯌꯥꯝꯕ ꯁꯔꯨꯛꯅ ꯃꯩꯒꯤ ꯃꯊꯧ ꯇꯥꯕ ꯃꯇꯝꯗ ꯈꯛꯇ ꯁꯤꯖꯤꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯔꯦꯝꯕꯗ ꯃꯩ ꯀꯌꯥ ꯁꯤꯖꯤꯟꯅꯊꯣꯛꯄꯅꯁꯨ ꯃꯩ ꯃꯔꯥꯡ ꯀꯥꯏꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯔꯛꯄ ꯑꯣꯏꯔꯝꯈꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯀꯨꯀꯤꯁꯤꯡꯅ ꯀꯣꯡꯕ ꯃꯔꯨ ꯍꯥꯟꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯒꯣꯜꯃꯥꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯀꯨꯀꯤꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯂꯥꯏꯒꯤ ꯈꯨꯕꯝꯁꯤꯡ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯝꯁꯤꯡꯒꯤ ꯈꯨꯕꯝ ꯑꯃꯗꯤ ꯂꯥꯏꯁꯪꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯨꯅꯤꯠ 38ꯀꯤ ꯀꯃꯥꯟꯗꯔ ꯆꯣꯡꯊꯥꯝ ꯔꯣꯃꯤꯌꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯪꯂꯥꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯂꯝꯇꯥ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯝ ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯌꯥꯎꯅ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯆꯠꯄ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯕꯁꯤꯡ ꯋꯥꯔꯛꯁꯤ ꯍꯥꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯈ꯭ꯔꯦ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯥꯛꯂꯤꯉꯩꯒꯤ ꯃꯇꯝꯒ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯩꯉꯥꯛ ꯂꯥꯛꯄꯒ ꯈꯦꯟꯅꯕ ꯀꯌꯥꯃꯨꯛ ꯂꯩꯔꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯑꯍꯣꯡꯕ ꯀꯌꯥꯃꯨꯛ ꯂꯥꯛꯄꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯪꯅꯔꯛꯂꯤ ꯑꯃꯗꯤ ꯊꯦꯡꯅꯔꯛꯂꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯃꯤꯡꯒꯧ ꯊꯥꯒꯧ ꯐꯤꯖꯦꯠ ꯆꯛꯆꯥ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟꯅꯆꯤꯡꯕꯗ ꯀꯥꯏꯊꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯇꯥꯍꯩ ꯎꯍꯩꯗꯕ ꯀꯌꯥꯃꯨꯛ ꯊꯣꯛꯂꯛꯄ ꯍꯦꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤꯡ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯉꯥꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯄ ꯅꯥꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯃꯗꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯑꯁꯤꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯆꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯕ ꯃꯩꯇꯩꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯃꯁꯥꯒꯤ ꯐꯨꯔꯨꯞꯄꯨ ꯂꯩꯈꯥ ꯇꯥꯍꯟꯅꯕ ꯆꯤꯡꯊꯔꯛꯇꯨꯅ ꯃꯔꯤꯡ ꯃꯔꯥꯡꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯎꯅꯔꯛꯂꯤꯕ ꯑꯁꯤꯃꯛꯇꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕꯇ ꯅꯠꯇꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯌꯣꯟꯊꯣꯛꯄꯒ ꯄꯥꯡꯈꯛ ꯑꯣꯏꯍꯜꯂꯛꯂꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯐꯤꯔꯣꯜꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯁꯦꯠ ꯆꯥꯒꯗꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯈꯦꯟꯅꯕ ꯀꯌꯥꯃꯨꯛ ꯂꯩꯔꯝꯕ ꯑꯗꯨꯒ ꯍꯧꯈꯤꯕ ꯆꯍꯤ 40-50ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯁꯦꯠ ꯆꯥꯔꯤꯕꯁꯤꯡ ꯑꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕꯁꯤꯡ ꯆꯍꯤ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯆꯍꯤ 70-80 ꯁꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯣꯟ ꯂꯥꯜꯂꯛꯄ ꯀꯌꯥꯁꯤꯅ ꯂꯝꯆꯠ ꯁꯥꯖꯠꯇ ꯀꯥꯏꯊꯔꯛꯄꯗꯒꯤ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌꯥꯃꯨꯛ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯥꯟꯅꯔꯛꯂꯤ ꯎꯔꯛꯂꯤ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯈꯪꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯑꯃꯔꯣꯝꯗ ꯃꯩꯇꯩ ꯅꯨꯄꯥ ꯑꯣꯏꯕ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯅꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯂꯨꯍꯣꯡꯕ ꯂꯥꯟꯅ ꯊꯧꯔꯝ ꯑꯃꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯊꯧꯔꯝꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯤꯇꯧ ꯇꯝꯗꯨꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯆꯥꯗꯨꯅ ꯅꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯆꯠꯅꯕꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯛꯄꯗꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯁꯛ ꯇꯥꯛꯄꯗ ꯃꯔꯤꯡ ꯃꯔꯥꯡꯕꯗ ꯅꯠꯇꯅ ꯃꯃꯤ ꯁꯥꯝꯍꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯂꯤ ꯑꯁꯤꯒꯨꯝꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯕ ꯁꯤꯜꯂꯛꯂꯤꯕ ꯑꯃꯗꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯐꯖꯈ꯭ꯔꯕ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯁꯛ ꯇꯥꯛꯄꯗ ꯂꯩꯈꯥ ꯇꯥꯍꯟꯕꯇ ꯅꯠꯇꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗ 100% ꯆꯨꯝꯂꯒꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯂꯨꯞꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯈꯥꯗ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯕꯁꯤꯡꯕꯨ ꯋꯥꯔꯛꯇꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗ ꯊꯝꯂꯛꯂꯤ